Tongan Tonganba aina thingkraba Yawollup Anigi Cadre ahum security force na fare hairi Manipur police na thadorakpa pau amada security force na Senkhai Thumkhai Chatthabada Chennabani haina aina thingkraba Yawollup KCP PWG gi active Cadre member ani Thobal district ki manung channa leiba Khongjom police station na konba uning khongdegi khulai ga konana fagat pangam ki hairi miyoi ani adugi Miyoi ani adudi Thokchom Lakshmi Kanta Singh LS Hapu Chahi Kunganipan Amadi Dinesh Thokchom LS Don Chahi Kulhumdoini Hairi Miyoi ani asidagi security force na magazine yauna 9mm pistol ani kapa yariba maru manga mobile handset ahum sel oina lupali sing tara amadi 4-wheeler ama fagat pangamle hairi loinana MEEYAMDA Senkhai Thumkhai Chatthabada Chennabani Haiba aina thingkraba Yawollup KYKL gi active Cadre amasu security force na Phaba Langol type 3 degi Phaba Ngamkhre hairi mahak maibam Bronson Singh LS Thambau LS Ngamba Chahi Kunmari ni hairi mangondagi mobile handset ama SIM card ama driving license ama amadi 2-wheeler ama fagatle hairi